Assalamualaikum warahmatullahi wabarakatuh. Ngasi pudun lakliba topik Salatul Tasbih. Salatul Tasbih asig matang da muhadising na kari-kari hai habdu mayam kami nasi. Salatul Tasbih asig matang da kanago makhara mana hadis gogi dayab e hadis khadi lakhot laga masigi ibadat amal tonuna bagini haina afam khara thami. Masigi matang da makoina kari-kari tasbih koina sak songadaba amadi karam tona namas pangthokadaba aduga koigi rakat masing kaya adegi sajda masing kaya kadegi tasbih masing kaya songadamna aba sina singba kaya makoina puthoi haire basiga mari lenana ain ngasi madi matang da thamjage ahmad masi ibne qudamana mage al mughnida 143 aita sumna palli Salatul Tasbih gi oina de Imam Ahmad na hairami ai pam de madu man hai ai pam de madu mangon hangki karigi mana khumgi sigi matang da hadis sahih amata laite aduga mana amuk makut na haiki yaning da bagi makut na haiki yaning da bagi yaning de habi maungda ingit tauki haba aduga masum tona akoina aha muhaddisin singi ofam khara masigi matangda aham badain ibne qudama ga thamkra matungda hajik Imam al-Nawawi na makam haki al-Muzmau syara al-muhazzab da sumna mukpalli 547 548 al-Qadi Hussein amade al-Tazib amasung tatimah makoina sumna hairam mi kariana Salatul Tasbih si hadis ki matung inadi masih mustahab ni hena hai bawji hom singa sida al tazib amasung al tatimah dadi Salatul Tasbih si hadis si singa si matung inadi mustahab ni hena adabo masih mustahab ni hari basi nainanaba ama changi maramdi hadis asi daif hadis ni daif hadis ne ba daif haibadi chingnangai oiraba thajanangai oidaba sahi nataba aduga namaz ki leizari maung masagi dagi tongan bu oina ihong hongeba leiriba namaz mata manga da piriba niyam kaida sing dagi pura ponghong hongeba sigi matang sida masigi namaz asi matungina de habdi Salatul Tasbih si matang yana de maram asina masi pangthok loidabani atop hadis amna sagotragadi habdi masi gmarle na ba atop hadis ama masi bas sagot pa am phobolaite ba aduga al aqilina hay Salatul Tasbih si sayyadis like sigi sayyadis am phobolaite na makhatar kuda muhaddis Shaykhul Islam Ibn Taymiyyah mana Majmu' al-Fatawa da sunna palli Salatul Tasbih ki hadis Abu Dawud amasung al-Tirmidhi da pawdam libase Imam Marina si matang na palambalite Imam Marina habadi maslak Marina prithibi malimna sakang na maslak mari mazhab mari hai makoina si matang da hadis am falite haina lay hai karina masi Imam Ahmad sumagi kogi si hadisi daif ni haina so haina mehna samang pankre adu makhata kuda Sheikh Ibn Usaymin na haira magi Majmu' al-Fatawa Ibn Usaymin da ko 1437 da madudi kari hai bida Salatul Tasbih si Rasul ki sunnat natti adu hadis asisu daif ni sigi maram yamna lay ahan da maram da kari hai ma pi bida ibadat amma tawnana bagdamakta sangdraba yadraba usuldagi amadi madu sahi oiba pawdomdagi khaktani ibadat amma tawnana bagdamakta sangdraba yadraba usuldi madu sahi oiba pawdomdagi khaktane hadis asi mutarib ni haina sida mot kaya masuk khetna laikre Imam amatana masibu mustahab ni na haramde hajik malem da pak chanas masi tawnari phe maroina sufi
Barelvi makoidi bedati oiba hogi sumba yam tawwe moi turning tawba ado tamai phase khanjabiti tawba ado hadis to that daif oiga sai ore tamai tawba ibadat ni harade ado si ma khidi imam akhogi imam Abu Hanifa masamak budi si matang da palam lat jado magi tungin basing hanapi baja ne sa sing mosu adum sufi gum mosu asum wong dum mosu yan sin da bai tare ado gari gum ba moi andam hai gane sayyid si kari adu boda lai hadis tablet yari sin haitse ado rasul masing maming palla masin thiraga pangang so hadis ta palla men adum yap tab ni ne sakai gum sayyid adu da se khalo to tar gade adu ma rasul gi maming palla ga oida pada mam yaw bade maktani yaw bide maktani sum ba kya ma khaidor ise se me am khang da bai gari gum sigi namas asibu rasul na yathang lamladi paudam marik chumba leiramuda bane masik hazaki hariba Sheikh Usaimin na nesim makha tarak point kharada mari subuda samna hai kari masi na masibu rasul ne thanglam daradi mari chuma paudam am leiramuda bane adu sigi ibada sigda yumpham amapol yaude sigi hai tawnariba hariba satnariba tawnariba mam sigi yumpham leita poneba aduga masida khannabiya kaya amasu piri punsida amuktasu oidri oirasu punsida amuktasu oirasu kaina mo ko siga sida mo ko hairi ko siga sidi plus hai natte punsida amuktu oirasu kaina ga ado hygienic badi ibadat haragadi subna ga sai hadis haibadu tai oidobani yana dra chinnangai oingai chinnangai leitraba amal tawudabani chinnangai leitraba mafamda amal tawudabani kaina na koina chingnangai chingnadangai na hadis khaidu chikan kan hadis sida hadis se koina khangi sarang sai chama gi sani matung sani leraga idak pane rasul lai khitra matung adang sai rasul gi maming palla maming sin sahaba si maming sin raga hoi mathamoi sengdaba taba in kya amana makoina sen sajalaga paudam ba mam su yauri ba islam gi makta le bek to leiba hoi gi yahudi de olakpa christian de olakpa mushrik de olakpa makoi singina islam thuga gi hardi kamain thugai se ge habida moina sum basi kya pagdom mak sumen to ba yauri ba mi apang basi ba lamang nan ba leita papa lehen laga lehen ne pagdom laga hadis thapsen ba asu mayam nei ri ba da su mas mayam si khanduk ta be hadis yauri he to songsel lam laga ibada to yam yauri ba hadis lieng li ba kang bu sing na so dum hairi bane si posi taif ni si posi sahi ni si posi hasan ni si haina fa ba du kaim yeng de ne hadis le ren to ri meta ada makhoi gi wari sidi nama mata manga dagi ben magul le thang thak pukhal le be sugi salatul tasbih gain tawrisi adagi sabiya barat gain tawrisi sum ba adana daif maudu matruk haidi chin nangai le raba adama sung thajinai oidraba amasung samin sajin ba amasung pura la pasi sandraba yadraba sum hadis casing asi aikoina hana karam ba si classification se karam man se hara khangom change khaido khajin tori mam se hadis ki science di yamna sangi aikoina eta nainadana ta tawyam te amalama taw gi hatra di madu cry hu chumi cry hu lali habdu hana khangdawni isana khangdawni nondi isai responsibility nain tawdra manse heng hasada ga lagar mangli pakare kang na kuma dorsi adun tawdurba amalasi cry hu chumno habasi isana khangaga isada madu gi sakhi sabut le kan tawdamni adunani aduna ega sigi matang si aina miyan do thamjani si aduga arana bagdam ma oiraba hadis am oiraba semjin sajin ba hadis am oiraba hadis pu khomjali ba singna amasung naina ba singna asoi ba aran ba do amal taw bi yadena tambiram labane ba aduna hadis amadagi ibadat taw khalabadi hana hadis sahi ra hana khangdu kadabane ba masib khanduk ba masak khanggadabani amal taw dingai da adu kanagum na isai koi de hadis sunati adu ada haibe पृथ्वी द खुदोम बिसि थिन मकान लोने ले रबनी वर्ल्ड से पृथ्वी कराय ले खुदोम थिन ले बंगमने adana kanagum ba amata na पृथ्वी द मुफ्ती अम फुलाइते hadis muhaddis am फुलाइते salatul tasbih gumba dagi sumbasi sahi ni hai hadis muhaddis am fulaite so ngrang nan tholak pa swaida bayan to bakrana thai swaida thogi bayan to bakra alim ulama sanai bakra pangang mani hadis kaino khangda singna manipur da hadis khang daif hadis mawdu hadis khang budlar jana madrasa da hobo hadis fadana nate siang sa thokna hairabda madrasa da hadis nate hafazal hen lai pithribi da akoi gi islamic text quran ni ani subada ekoi na madugi bulum on launa yam chang launa ri bas hadis ni yumthong gudi mak hadis sulete da hadis lai ba khara ekoi ne khara hai basida asija maka mayam yek na ba oi gani adana
ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥ ꯑꯝꯇ ꯅꯠꯇꯦ ꯃꯨꯍꯥꯗꯤꯁꯤꯡꯁꯤꯡꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯅꯤ ꯑꯗ ꯃꯨꯍꯥꯗꯤꯁꯤꯡꯁꯤꯡꯅ ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯐꯝꯅꯤ ꯁꯂꯥꯇꯨꯜ ꯇꯁꯕꯤ ꯑꯗꯒꯤ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯟꯅꯔꯤꯕ ꯁꯕꯦ ꯃꯤꯔꯥꯖ ꯀꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯑꯗꯩ ꯁꯕꯦ ꯕꯔꯥꯠ ꯀꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯐꯅꯤ ꯃꯥꯌꯣꯛꯇꯅꯤ ꯅꯧꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯕꯦꯗꯥꯠꯅꯤ ꯑꯗꯣ ꯃꯁꯤ ꯍꯗꯤꯁꯇ ꯌꯨꯝꯐꯝ ꯂꯩꯇꯕ ꯑꯔꯥꯟꯕꯅꯤ ꯃꯗꯨ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯊꯥꯞꯅ ꯂꯩꯅꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ